Leikhidraba anigi matangda thijinaba NIA da sinaragani loinana Ex-Gratia Leingak Piragani CM Yumnam Khemsal. Law and order gi phibam phattabana local body singi election pangthokpa ngamdana lakpani. Deputy Chief Minister Nemsa Kibzen phibam asida MP gi election di adumak pangthokhi law and order phattabana local body singi election pangthokpa ngamdabani haibadi habiganu. MLA Lokesor US-Iran war na India da NPG gas ki awaba mayoknare ain kaina gas cylinder paisiliba sing extra laukhatnaba thabak paikhatba hore. Torbungi IDP dagi se laukhiba lupka mari lenade senaba sing sangjarakadabani KCP. Thau puba samudra gi lambi Strait of Hormuz da mine bomb gi lang thaklamba Iran gi jahaz thukaikre. Bungna kor aniga lak humputara tanduna sian khwaidagi tanba ngamba ahanba Manipuri film oire. Manipur da laiminariba aikoi punamak kanglupki akhuba miteng thadoknaduna apunba Manipur ama aikoi Manipuri ngaktani haiba wakhalon sina mang tharabada tung koina santi laiba Manipur ama purakpa ngamgani haukiba numita thokiba thaudok laibak thibani phajilamba sing thadurakle laikhidaba anigi matangda thijinaba NIA da sinaragani loinana Ex-Gratia Leingak Piragani haina Honorable CM Siri Yumnam Khemsana phongdokre makhatana asumnasu phongdokli ke Mega Chandra Agriculture gi officer singna scheme gi senpham sing kompang na kolaga sare scheme ani gi wathok departmental inquiry tawragani CM Chinana su Iran da mateng panglamle hai single hariba US ki President Donald Trump Britain amadi Israel gi aronba game gi langda thukre Iran na Strait of Hormuz dagi India gi ship satpa yabagi ayaba pikre Central Forces ki thawong yaningdaba utuna March 15 da miyam gi khongsa chatlagani asang kasar Chief Minister na CR Lauduna BJP Manipur Core Committee gi mifam pangthokre ngarang Manipur Creative School gi Oja Nupi amabu hata inta khola dagi kidnap tawbada senaba miyoi ama pharaba nupa aduga nupi aduga matei mana oiramle 2024 dagi makhoi ani gi marakta case lainaduna family court da wayan chathaduna lairibani su hairi pharaba nupa adu yaripok sangam dabidagi MD Mujibur Rahman kawi hairi ngasi JMFC Imphal East putoklaba matungda numit mangani police custody da rima Laothokhre nupi adusu rescue tawduna safe oiresu hairi